ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi mafam kayada kunthra mathoirak shuba driver zegi thauram pak sana pangthoknakrai driver fuba ASI ama thabaktagi suspend tawkrai amasung numit nini chupna chathagadaba taratarulak shuba set level kachai gi champra kumhai ukrulgi kachai lower ground da hokrai NIA gi akhanaba team amana ngasi Eastern Motor amade Eastern Hero gi showroom yauna provider singi yumda thiba humbagi thabak chathakrai Krumzari Times of Manipur News meng tabiriba pumnongpu Elizabeth na taram nokchari hauzime amda pau sandokna pizari Kunthra mathoirak shuba drivers zegi thauram All Manipur Petroleum Tankers Union Association larik yengba makha leikai da leiba Napungkhong Community Hall da pangthokhiba palan thauram aduda IOC gi manager retail cell TH Suras amuko gi president P Nando Luwang amadi All Manipur Petroleum Tankers Union gi president Y Bhupen Chandra Gosu saruk yakhi Tuan ba thaudok singda laikhidraba driver singi mafam da laishu katuna ikai khumnaba ukhi Thauramadu chief guest on Saruk Yakiba Deputy Speaker K. Robindrona state asigi miyam gidamag driver sing na lawriba thaudang sing ki matik chawi awaba kaya thengnaduna driver sing na ngasi fawbam gi seva tawi tongan ba thaudok sing da laikhidraba driver singi mafamda aikhoina kok nonba fangba hailei hayama layama katuna ikai khumnabu utpasi yamna maru oi Anoba sarkar lakpadagi haujikti lambida driver singna gari chatpada nena tana chatpa ngamlei lamsang chatpada driver singna ngaihak pothafam sing semgatlabadi hena fagani haiki khoi driver singna chappa ayung nindin chaliba marak sida pothafam makhoi gidamak safe and sound odam pothafam mafam khara machi michi khar thambita di hojik thoiba accident thokpa waraktana bekpa yorpa sugumba thorok mayam thoiba Karigumba sugumba station macha secure oiba jaga da thambita di sarkar na adu khara makhoi da ju potha bai matam piba makhoi da ju nungai matam pibdo khidang leita di makhoi da ju yamna mating pang si Manipur si ki mating pang ti mathakta amwe su hena pangkatra khanje Thauramadu pangthopagi matang the union ki president Y Bhupen Chandra Ghosh na hakibada awaba kaya khangduna miyam gi seba tawriba driver singbu nungsibiyu lising amaga chamapan ga mari futara dagi hauna January 13 asida drivers day haina palan tawduna lakli union asina palan thauram tawduna leikidraba driver singi mafamda ikai khumnaba utpa amadi awana taraba driver singi imung manungda angamba mating pangbani haki कोईना अथॉरिटी दा सरकार दा कोईना आइजनिंग मुझे ड्राइवर सिंह की आवाब सिंह अच्छे कोई बुलेटिन अच्छे चाहे कुदिंग कोई कनो तो सर्कुलर टॉक जबनी मसी नैना बीरगा प्रचार सेक्शन खुदुना ड्राइवर सिंह जी सिंपैथी पीबीओ मोरल सिंपैथी पीबीओ इंकरेज पीबीओ लोइने नोरेना ड्राइवर एसोसिएशन यूनियन लेइबो मयाम सिंह सिना ट्रांसपोर्टर एसोसिएशन ना अखोई की मपालम की मियो सिंह दा ऑफिस बियर ओहन बिगनु अखोई की मणिपुरी लोन जो फजना खंगदबा अदिगी वोटर लिसु चंदबा अदि मपालम दे लाको जिंदा मधु बीबी गनो मजे तोबियो येलोमी जिंदा लाइले सोइरबा लैरिबा थबक फंगदबा अदिगी मयाम लैरिबा नारोन जिंदा कौशन बी Amaromda All Manipur Road Transport Drivers and Motor Workers Union Association na kunthra mathoirak shuba drivers zegi thauram Dulaland da leiba Interstate Bus Terminal ISBT da TD Hills amadi Fishery Minister and KIC na saruk yaduna pangthokhi Kunthra mathoirak shuba drivers day numit palan All Manipur Road Transport Drivers and Motor Workers Union Association na Khumal Lampak ta leiba ISBT complex ta pangthokrai thoram aduda TD Hills and Fisheries Minister and KIC AMRTD gi President S Manglem Transport Principal Secretary Paulunthang Baifai IAS Transport Director Mersina R Panmai ADC Sanapati A Kapani Deputy Labor Commissioner K Buno Ras Medicity gi Chairman H Razen Chingbana saruk yakhi
Jiribam gi Babuparada leba Jiribam Municipal Council gi Community Center da All Jiribam Road Transport Drivers Union AJRTDU Jiribam na sinduna kunmari shuba drivers je thoram ama pangthoktuna laikhidraba driver singda maira amadi hailei katuna ikai khumnaba utkrai thoram aduda Jiribam gi MLA MD Asapudin AJRTDU Jiribam gi President M Tombabu Singh na Chief Guest President amadi Additional SP Law and Order Jiribam Ais Basulal Singh Ais Joy Kumar Singh, Advisor AJRTDU, S. Susila Devi, President, AJMP Amadi, Waset Jiribam Yi President, and Nivarani Devi na Guest of Honor Singh Oiduna Sarukyaki. Ngasigi thauram aduga mari lainana Jiribam ki MLA MD Asap Udin na fongdokhibada driver sing asina thawai khubak ta haptuna lambi gi khudong thiba kaya mayok naduna Manipur miyam gi chana thangnaba polam sing pusilaklibani maram aduna makhoi bu pukning thogatfam thoi driver sing na khudong thiba kaya dagi ngakthoknaba union gi maikai dagi toina awareness piba amadi makhoi gi chaba thakpagi matamsu na hengani haiki Amaromda ngasi driver Zenumit asida driver anibo Kangpopi police ki ASI amana lambi mayai da tamthina fu chaibata natana nongmai kak tawduna kaptuna hatlura haina damka tawkrai thawdo adogi video social media da paksana sandorakpadagi Chief Minister and Birena khudakta chenariba ASI adogi mathakta lokhatfam thokpa action lokhatnaba yathang pirakpadagi Kangpopi district ki SP na ngasimak order ama thoktuna thabaktagi suspend tawkrai Suspend tawkraba ASI adugi maming TH Hitler kawi mahak hauze Kangpopi police station gi reserve line da leibani mahak na ngasi ayuk pung 3:30 taba matamda Kangpopi da lambi da lakpa tata gari amadi driver yauna mi anibu fu chaibagi thaba adu chathakibani hairi Kangpopi police SP na suspend tawkhiba order aduna pallibadi Assam Police Manual Part 3 gi rule number 66 ki makhada mahakpu suspend tawkhibani Mahakna suspender leiringai matamda mari leinaba makok thongba singi ayaba yaudana district headquarter thadoktuna chatpa yaroi Kangpopi police station gi reserve line da attendance register tawgadabani haina palli Save the Pollinators haiba pandamda taratarurak shuba Kachai Lemon Festival ngasi Ukhrul district ki manung chana leiba Kachai local ground da haudokrai Numit ini chupna chathagadaba champragi kumhai adu haudokpagi thoramda Indian Council of Agricultural Research ICAR Research Complex of Northeast Hills Region Manipur Center ki Joint Director Dr. N. Prakash Manipur Organic Mission Agency Department of Horticulture and Soil Conservation Government of Manipur ki Project Director K. Devdarta Sharma amadi Department Asimaki District Officer P. Tomba amadi EBADA gi AO Nongthombam Loya Lakpana Athoiba Mithunglen Singh Oiduna Hongdokhe Tungda Chief Guest President amadi Guest of Honor ahumna luchingduna kumhai asida leiriba champragi stall sing koina chatuna yengsinkhe Kachai champragi kumhai asi North Eastern Council EBADA Horticulture Department ki MIDH amadi MOMA amadi State ki Tourism Department ki senthang makhada Kachai Fruit Farming and Processing Cooperative Society Limited na sinbani Thoramgi athoiba mithunglen gi warol piraduna Dr. N. Prakashna Kachai gi champra asi atopa lamgi champra singdagi tongaliba sida lamdam asigi miyamna hena pukning changna honaduna hena magun leiba champra ama ohena bohonase mahai charaba matung pambi senaba lepagi hainabi leiriba asi toktuna mahi chaba loikraba panbi adusu chap manana senarabatada mathangi chahida hena puthokpa fangani miyamna honabada mateng oinaba miyamgi damak darkar oiba technical gi oiba support khudimag ICAR gi maikaidagi angamba mateng tawgani haki Now Kachai Lemon festival is good. We are seeing the different type of the fruits, size and colors. What we have seen now Kachai orchard day by day are declining for. This declining is the major problem in citrus also, then orange also. Then technology are available developed by ICAR Center and CAU also. These technology if apply, then Kachai Lemon orchard can be regenerated. If farmers can interested, they can take this technology, or we have already demonstrated ICAR, our Manipur Center in
this village also, that farmers, they are very happy, those who are taken a decline program for under demonstration. Amaromda Thoramapugi Oiba Warol Piraduna Momagi Project Director K. Devdata Sarmana Kachagi Champrasi Malemgi Thakta Khanglaba Geographical Identification Ngapigani Geographical Indication Tech Tauraba Makhalgi Champrani Champrasi Manipurgi Mapangi Lam Singdagi Demand Hengalakliba Cherak Asida Lamda Masigi Lomi Singna Kanna Honaduna Potok Hengat Handuna Mapalamdagi Taurakliba Demand Singasi Pibangamna Bahonasi Haki Mahakna Makha Taraduna, Momagi Makhada, Kachai Lamgi, Lomi, Chamngagi Manungda, Chani Amadi, recognized Toduna, Organic Oiba Mawongda, Champra Putoknaba, Kongtang Hokray, Amadi, Chahia Sida Kachaida, Food Processing Unit Tamduna, Champra Hena Putokpagi Miam, the Lariba Awaba do, Kokhalagani Haina, Mahakna Makhataki. Kachai lemon seed per hectare about 400 plants sangani. 400 plants thaba matamda row to row gi spacing, plant to plant gi spacing, sigi maraksi yang wana yopak na yan bak ui. Hai du si entire mapam sing do yopak na yalaga ai koi na sing yangang Hawaii chakhwai punamak se ai koi intercrop to ge hai du di yam na phaba potamani adubu hai ba intercropping si to da taragadi loina mak tu yan bagi mathok ta de Masi kamain to na yalaga plan ni hap ka dagi haydo horen hayeng aigi team mama expert ahum laaga one day workshop soidana sida tawgani aduda khudong chabal lobi raga mayamna phajana khanabi ho Chathariba Festival Aduda Stol Kuntra Rom Hangduna, Kachai the Fangliba Champra Singh Puthoki, Kumhaya Sigi Manungchana, Best Kacha Lemon, Best Exhibitor Amadi, Best Pest Management Gi Oina, Mioi Ahum Kangatuna Manapiki. Chadkiba ing Lissingani Subna Mangadagi, Hauduna, Ukrul District Manungchanba, Kachai Kulda, Chatharakiba, Kachai Lemon Festival, Ngasi. Chahi Taraga Taruk Suba Kachai Lemon Festival Ngasi Khula Sigi Grounda Haudokre Nominini Chupna Chathagadaba Kachai Lemon Festival Asida Kachai Khulda Tongan Mafam Singda Thanakiba Farmer Chamanga Romna Thakiba Masa Masagi Lemon Sing Putoktuna Mayam Mamangda Yonba Loinana Lemon Sing Asi Chauba Amadi Magi Quantity Ge Changyeng Yengnaduna First, Second, Third Khanbagi function asida yauri lamdam asida mahausadagi thaduna laklaba lemon sing asi kamdauna matau karamna hena pothok chauthokna puthoknaba amadi mapal lamda thadokpada ICR dagi pangba yaba angamba matek sing pangduna khulasi hena chaukhatpa lemon da hena maming leiba khulama ohennaba wafam kaya thamgi hiramasig matangda video journalist Devadarshan Galoinana, Paudam Zariba, Hemchandra Sagosem, Times of Manipur, Kachai Village. National Investigation Agency NIA gi akhanaba team amana ngasi Chingmairong da Mamang Lekai da leiba Eastern Hero gi showroom Chingmairong Nepali Basti da leiba Eastern Motor Arena gi showroom Eastern Motors ki proprietor Sinam Pritam gi yum amadi Dulalen Kabo Lekai da leiba businessman Raigan Atopaming Ramung gi yum da red chathakrai red adu ngasi ayu angan badagi hauna numidang fawba chathaki ayu angan badagi hauna masing yamlaba security force na hairiba mafam sing adu koisinduna thamkhibaga loinana showroom gi staff sing ama fawba changhan khide amadi yum da leiramba mioi sing mapanda hoidokduna thamlaga red adu chathakibani Karigidamak NIA na amukta da hairiba mafam sing asida red chatharibano haibagi chapchaba maram hauzik fawbagi oinadi khangbangamdri manak nakpada leiramba mioi sing na fongdorakpagi matung ina Julalen Kabo Lekai da lei Raigan Atopaming Ramung Chingmairong Mamang Lekai National Highway 39 gi manak nakna TMT Iron Bar amasung cement ki karbar toba mioi amani hairi Congress की MLA के मेगा चंद्रना सुप्रीम कोर्ट मिनिस्टर टी श्याम कुमार बु डिस्क्वालिफाइड तौदबगी मतंगदा थारकपा केस की हियरिंग सुप्रीम कोर्ट न रिजर्व तौदुना थमख्रै फाइनल हियरिंग अदु सुप्रीम कोर्ट की जज अहुम जस्टिस रोहिंटोम फली नारीमान जस्टिस हिमंता गुप्ता अमदी जस्टिस वी रमा
Subramaniana Saba Triple Bench na reserve taukibaga loinana chayol ani ki manungda wayal lauthoknabasu khanghankhrai. Nakalamarom special leave petitioner oiriba MLA Kaisa Megachandrana Congress Party na leba asigi judiciary bu ikai khumnai soida namakki justice fangani haina TOMTV da phongdorakli. Churachandpur district ki manung chana laiba ngairong Korean village ta Korean youth organization na sinduna tha asigi tara humdoi deki hoduna tara nipan fawba chathagadaba nifu nipan shuba Korean youth organization ki general conference cum cultural and sports meet lisini kungi Memorial Stone Works Minister T.S. Biswajit Singh amade Khetrigao ACG MLA Nahakpam Indrajit Anina Saruk Yaduna ngasi maikhum hangdokhi thoramadu da chief guest oikiba Minister T.S. Biswajit Singh na phongdokhibada Maming furup asi maitaiga yamna naksinana amadi amato oina hingminarakpa furup amani adubu piklabasu pikna missing yamjadragasu furup asina set chariba firol leiteng pumnamak ningthina khaidokduna thambiramba asimak yamna laibak phawani haiki. Ramsa amadi SSA Oza Singna Sangsilakpa Khongjangi Nini Chanba Numita ngasi Lamfelpata laiba Directorate of Education East ta thomjinduna Director TH Kiran Kumar da Oza Kayana intimation letter pisin bagal loinana Ramsa amadi SSA Oza Singna taliba dabi athubada thabak ta onthorak trabadi council amadi board na logadoriba exam singda saruk yadaba haina lauthokrai. Ngasi pisin kiba intimation letter aduda maru oina pali ba waro singdi tha taruk pithok tana leriba tha gi tolop pithok piba tungda shu chang naina tolop pibiba promotion line clear ohenbiba amade Ramsa amadi SSA gi oza lising ahum ga chamnga khara henba si state na absorb tobiba haibana chingba warol kaya yauri. This problem has been dragging for around 6, 7, 8 years so. But this time we have made a firm stand that until and unless a permanent solution is reached or is given to us, we are not going to stop the agitation. The government give a concrete stand, a firm stand, that is giving out an order that we have been absorbed as a state cadre. Akoi oza singbu state ki oza cadre ramna phangiba khudong chaba se chap manana phanghandana state ki intersectionality list ya hundana koi oza sing se mapung phana like tapko phanganbiu aduga handokpagi wafamdi aikoi government na aikoi da chap chaba complete decision man pidri bokti aikoi association gi maika gi hanto oroi haiba wafam si ai association gi maika di phongdoksari. Nakalamaromda Education S ki Director TH Kiran Kumar na phongdokhibada Ramsa amadi SSA asi center amadi state anigi share scheme oibana tolop asi chahi amagi manungda installment oina anirak natraga ahumlak punna lakpana tha gi tolop asi chang naidabani oza sing asi recruit tawkhiba matamda regular oina lawkhi adubu makhoi gi promotion line gi matangda RR da amata yaude Adumakpu humanity ground da Ramsa amadi SSA Oza Singna taliba dabi asi maram chabana khanagani haina mahakna haiki. Hojik phawda lisang khina phangdabagi tolo phangdai awaba mayam lairamba yai moi leader singa mathak thongba ko minister oiro commissioner chief secretary oiro unabagi wari sanabadi moina sanaroi khonaroi hairabajidi achumba decision na teng khali moina seida chi pisali bujibudi moi aning mapa madubudi khanarani adu makha tarakpada akoi kari tawba yage do tanabudi chumi sauning madagi mayam hairambabudi yai adu akoi gi oza kani hoji emission gi matamni angang anauba hoji ki mingjan matamni moi gi mateng ya madarkar tai school phajana chalaibada sarkar na su akoi gi tolok ki poje even financially kitang war ga su tolop ni na soidan ki pigani haibadi haidi hai adu cheda pithorakpa amadi tasengna pithorakpudina khoi ngairis. Lamdam asida leiriba hospital singna biomedical waste sing ningthina loishindabagi damak National Green Tribunal NGT na tha khudingi lupa crore amagi fine thinaba thamlakhiba cheksin wahi adu lengaki oiriba sel thumgi fibam asida puba thangba ngamgadoribra haina akom lup kangleipangna hanglakli. Hiramasi matangda ngasi naurem thongda leiba loop asigi office ta pangthokhiba pawgi mifam amada loop asigi secretary organization Santa Mangang hai biomedical waste management rule lisini tarataruki matung ina lainga ki makhada leiba ana laying sangda natana lanai ki ana laying sang singda effluent treatment plan amadi biomedical waste treatment plan sing matik chana thamgadabani haiba akupa warol sing yauri
Adubu lamdam masida lengaki ana laing sang yauna ngasi fawba leptana lingkhalakliba ana laing sang singda matik chawa treatment plan sing thamdri masigi mathakta hawkhiba lising ni 18 gi March 12 da NGT gi maikaidagi state union territory singna ana laing sang singdagi thorakpa biomedical waste sing mafam chana amadi ningthina loishingadabani haina pautak pirakhraba leikhrei Maduda natana Manipur gi Chief Secretary Fawba Kauduna Hiramasi matangda wafam kaya thamlakhibasu leikhrei state asigi achoba laing sang oriba rim samadi janims tasu matamga chunaba matik chaba biomedical waste treatment plant sing ngasi fawba thamba ngamdrei lairiba ahoba sing asi mayek sengna yengsindana authority na karamna ana laing sang sing asi registration piribano lenga ki oriba sel thumgi fibam asida karigumba NGT gi chairakna kan khiba leirabadi tha khudingi lupa crore amagi fine adumak thiba taribra कोई मेडिकल डिपार्टमेंट ना लौकट कदबा अमदी करी कोई पोल्यूशन कंट्रोल बोर्ड ना तौगदबा थबक खरा कोई स्टेट सिना खितंग थेंगना तौबदगी हाइजब तारे अदुदा कोई नेशनल एनसीटी ना एनजीटी ना नेशनल ग्रीन ट्राइब्यूनल सिना कोई स्टेट सिदा इंपोज तौसलैबा था खुदिंगी 1 crore थीगदबनी हाइबा फाइन सिगी मतंगदनी सिगी मतंगदा हॉस्पिटल अनोबा ngasi ngaranga ju tha ma tarukida hospital amani anoba lakpasu leiba hari bijing je ETP plan se yaubra yaudabra yaudragadi pollution control board na masi kamaina pirino aduga hoji government na karigumba 1 crore fine je thian danaba honabada kari tawaya age haibado madu tawbiu Infalgi mafam kaya da handak marak no makangdana bom langsilamba amadi pokhaibagi thodok kaya thokliba sigi yenglaga Manipur Police Department na lokhalakpa section thaurangi saruk ama oina ngasisu Imphal East Police Commando na Irilbung Police Station gi manung chanba Kongbo Bazar area da paksana thiba humbagi thabak chathakhrei Numit yung matung pung ahumakai aduay dagi mari makai aduay fawba chathakiba operation aduda punamiyoy chamaga tararom masa-masagi saktak che puthok handuna verification chathaki Maduda masagi saktak che puthokpa ngamdaba miyoi taramanga makha tana verification chathanabagidamag Irilbung Police Station da sinakhi Aina thingkraba lalholo pre-park pro gi lanmi ama Imphal West Commando na ngarang numidang Lamsang Police Station gi manung chanba fayengdagi fare hairi faraba miyoi adude angom Surjit Singh Elias Chenglei chahi kuntra taruk apokpa angom ibochau fayeng sabal lekai dagini hairi mahak English ni tara nipanda loop asigi Sergeant Major Simon Kauba amaki khuthangda Myanmar gi nungketa basic military training fanglaba tungda loop asigi thabak thoram singda yaukhibani makhataba ainyoiba thabak lokhatnabagidamak Lamsang Police Station da sinakre hairi ngasi ayuk Churachandpurda miyoi amana nupi amabu thangna yalambadagi soktuna Churachandpur District Hospital da laikat nakrei soklabi nupi adugi maming hoinai nem khongsai apokpa khama kawi Churachandpur gi tuibong dagini mahakpu thangna yalamliba miyoi adugi mamingna Churachandpur dagi ten khomang haukip apokpa Shyama Kholunfai kawi hairi chahi asigi oina bom gi ahum shuba thodokta ngasi ayuk Lamphel Police Station gi manung chanba Sangai Puro crossing manakta phamba dukan amagi mamangda sakhangdaba singna grenade langsilam lei laibak fabadagi bom adu pokhai haudabadagi aso apan misimina makti thokhaudrei thodok thokfamdagi phangba pawgi matung ina ayupung taret makhai khara helakpa duaida Sasikan Chaube Kauba nan Manipuri amana bom adu khangembam Rakesh Kauba grocery dukan phamba miyoi amagi dukan mamangda thengnarakpani Posa adu chingnarakpadagi manak nakpada leiba FCI gi sentry duty taba CRPF personnel singda pau piduna posa adu yengsinki maduda posa adu bom ni haiba khangba ngamki matam ikan kanadana Imphal West Police Commando Manipur Police Bomb Disposal Squad amadi Lamphel Police ki personnel sing changsilaktuna fibam yengsinki Hunjilam liba grenade adu misfire oirabasu lever amadi pin kapthokhibana adumak khudong thiningai oibadagi mafam adugi akoibada leiramba miyoi sing tanthokuna BDS team aduna risk loduna ayupung 8:35 chatpa matamda bom adu aswa engam yaudana lokhatkrei tungda ehenba section thorangi marakta bom adu Langol Game Village lambi dumping site ta puraga ayupung 8:50 chatpa matamda pukhai hanki वो एक आदमी देखा हमसे बोला कि इधर में बम है तो हम भी देखे कि बम है
उसके बाद सीआरपी को जाके बोले, सीआरपी लोग आया, वो लोग भी बोला कि बम है यहाँ पर। उसके बाद पुलिस को कंफर्म किया लोग, उसके आगे में हमें सेंट जोसेफ हायर सेकेंडरी स्कूल की प्रिंसिपल फादर विक्टर स्कूल असिदगी ट्रांसफर तौखिबबु यानिंगदब फोंदोकपा ओइना ngasi ayuktagi hauna nupi weavers welfare association kam mairapaibी sagolban tera lokram lerak part 3 gi member kayana ngasidagi school asibu so lonsenduna thingzinba hokrai panba yai madude association asina su ngarang bishop house mantri pukrida सेंट जोसेफ स्कूल की प्रिंसिपल बु ट्रांसफर तौखिबबु यानिंगदब फोंदोक्तुना ngarang su स्कूल asigi mamangmaktada wakat mifam phamba laikhrabani loinana प्रिंसिपल asigi ट्रांसफर कक्ट्रबदी मखल मखा कयागी खोंगजंग सिंग संगसिलगनी हाइना लाउथोकपा laikhrabani जेनिट एकाडमी दा आइना थिंख्रबा केसीपी पीपल्स वार ग्रुप ना सिरकलिबा मरालबु यानिंगदब फोंदोकपा ओइना छात्र छात्री अमदी ओजा सिंगना स्कूल असिदा वाकत मिफम चथखरै वाकत मिफम दा सरुक याखिबा एकाडमी असिगी महिरोय अमना फोंदोरकपदा क्लास 10 अमसुंग 12 की एग्जाम नक्सलकपना मरम ओइरगा अथुबा मतमदा थमलिबा अथिंगबा सिंग असि हंदोकपियु हाइना अपील तौरकपगा लोइनना स्कूल अमदी ओजा सिंगदा सिरकलिबा मराल सिंग असि युमफम यावदबनी हाइबा यावना वफम कया फोंदोखि ngasi gi mifam aduda education free zone ohalu demand pidabagi badanam pibiganu KCP People's War Group ki sel gi demand maram chade haina thaba placard sing sizinaki hauji sakhangdaba lalawlup amana school asida maram chadaba thamakpase yamna satra ma oina thamaningde maram di sukuina school asida lairakpa matamda गेट कैमरा फाउब थम्बनते करम तौदना जेनेट एकाडमी है स्कूल की टॉयलेट कैमरा थमदौरीबगे नतना अखोई क्लास 10 अमदी 12 थादोगी गायरगा लेरबा छात्र गाक्तनी मदुना अखोई खनबीरगा स्कूल असिदा थमलिबा अथिंगबासे लौथोकपियु हाइना हाइनिंग साइकल थौदुना लाक्चबा मियोय अमा यांगना थौरकपा मखोंग मरी पानबा गाड़ी अमना थोमलंबदगी मियोय अमा लेखिद्रे थौदो असि हौखिबा जनवरी 12 की नुमिदांग दा पोरोंपाट पुलिस स्टेशन की मनुंग चना लेबा तिनसिट रोड की लमलोंगदगी खरा हाइथरगा थोखिबनी लेखिद्रबा मियोय अदुगी ममिंग लाइश्रम राजेन चही यांखै मरी अपोकपा लेखिद्रबा मुनाल कोंगपाल निंगथौबम लेकाइदगिनी थौदो असिगी मतंगदा ngasi कोंगपाल थोंखोंगदा वाकत मिफम अमा फमखरै कोंगपाल यूथ डेवलपमेंट क्लब KYDC amadi lamdam adom gi maira paibi singna pullaga sinba wakan mifam aduda nupi kayana saruk yakhi wakan mifam aduda saruk yakhi ba laikhidraba rajen gi mache liklaina mahaki manaw nupa bu gari na thumlamba miyoi adu athubada puthokpiu चेनरीबा मियोय अदु फाद्री फाउबा मनाव नुपा की हकचांग लोकसिन खिरोय सरकार ना अथोबदा चेनरीबा मियोय अदु पुथोकपियु हाकी थोंगाय थमबजे सिदंगदी थोंगाय मिजिदंगदी पुथोकपियु हाइबा अदु नतरगदी आइने इपाचे लौजरोयबा अदुम कनो तौनी हाइबा पोस्टमॉर्टम तौबदो तौरगाने आई अदुम थमनी आई इचा उपाजे छुपु पोरोरेबा मी तो पुथोरक्ति खैदी अदुने माचे पुथोकनबदो नुमि केनुनसी नुमिनिनी कुमरी के मनुंगसिदने पुथोकपिरोबा अदुगने आई उपाचे कनो तौजगे हाइबा कोंगपाल यूथ डेवलपमेंट क्लब की एग्जीक्यूटिव मेंबर एल जीवना राजेन अहानबदा जेनिम्स दा लायंगलबा मतुंग एडवांस हॉस्पिटल दा लायकनबदा ngarang लायकनबा ngamdana लेखिदबने थौदो असिदा चेनरीबा गाड़ी अमदी थौरीबा मियोइसिंग अथुबदा फादुना पुथोकपियु चेनरीबा मियोइसिंग फाद्री फाउबा लेखिद्रबगी हकचांग लोकसिन खिरोय हाइखि बा थौदोक असिदा चेनरीबा मियोइसिंग असि मतम चान पुथोकपियु पुथोकपा ngamdragadi कोई मखा ताब खोंजंग क्या संहन जगनी लोइना ना हौजिक मियामना पामलिबसी ngसाइगी सोइबनि पाची कनाना हातपनो हाइबा लालांजिन पुथोकपा ngamdragadi हौजि अखोइ खुराइ माइकैदा अकन मखोंजंग संहन जरगनी CAA चनरकपगी तरामना ओपक मरी लेनना हौखिबा तांग मंगादा खोंगामपाता चटखिबा रैली अमदा हानागी MP डॉक्टर टी मैनिया सरुक याखी हाइबा वाफम अदु अरानबनी कांग्रेस पार्टी गिदी मतम पुंबदा CAA गी मायोक्ता लई हाइना हानागी MP डॉक्टर टी मैनिया ना फोंदोखरै कांग्रेस भवन दा पांगथोपा पावगी मिफम अदुदा जनरल सेक्रेटरी हरेश्वर गोस्वामी यावना पार्टी की थौपुबा कयासु सरुक याखी हानागी MP डॉक्टर टी मैनिया ना मखा तारदुना खोंगामपाता CAA सोगतुना रैली अमा चली हाइबा पाव चेगी खुथांगदा थेंगनाखी
Posangbam Jila Parisat ki member yauna chatkiba rally adu lamdam adom ki club amana lamdam dugi miyam gi ayaba yauraga chatkiba rally nate haiba wafam pau che singda thengnakhi. Adubu rally aduda hanagi MP Dr. T Mainyasu saruk yaki haiba wafam pau che kharada thengnarakpasi laibak thibani. Rally aduda saruk yakiba laite chahi kyagi mamangdagi party asina CAB gi mayokta lauduna lakhibani haki. Aju kangjidre mana sumnagi press mit haiba bedagi slip of tongue that's why giba jala how giba lok sabha gi su ko ne citizen amendment bill si lok sabha da putok tra khanna dana pass obi lak padam da koi congress ki MP khudima koi loina work out tor pani koi yaud de koi aduga rajya sabha da su koi ne maram moidana ma puno ganda koi madu introduce to ban gi dabni hai taragadi adu PM de koi di am stand or report lai dibani British ki mayokta mathongna fana lanthengnakiba miyamna Major Chongtha Mia haina sakhanghnariba maribak ningba misak asigi mitam ama Tripura da maikhum hangdokpagi thoramda saruk yarunaba Manipurdagi khongbu ama ngasi Art and Culture Minister Langpoklakpam Jayanta Kumarna kanglagi nongchup thangba getagi ngasi ayuk lamthakhrei Major Chongtha Mia ki mitam asi lakliba January 13 ta maikhum hangdoklagani ngasi gi Manipurdagi chatkhriba khongchat asi Justice Committee on Anglo-Manipuri War 1891 Martyrs and Freedom Fighters Kangleipak Manipur gi lamjing makhada khongsankhibani. January thagi tang amadagi Manipur pumbada ILP system jana hankhibada Jiribam district asidasu ILP counter hangdoktuna Manipur gi mapandagi changsilakpa miyoi singna ILP permit kaktuna changnari masida Jiribam district police na Jiribam da changsilakpa yaba mafam kayada ngak senduna leiri adubu permit asi kakpada ka hena matam changliba asina gari fangdabagi awaba mayoknari hairi Jiribam gi Choto Bekra da lakhiba Mohammadal Hassan Ahmad Kauba Miyoi Amana Fongdorakpada Aikhogi Jiribam da Leiba Mamagi Mayum da Lakpada ILP counter voter card amadi Aadhaar card utlaba matungda Jiribam Manipur changnaba permit oina mi amada lupa chama lokhi adubu Jiribam da mama unanaba Miyoi Mari Lakpada punna lupa chamri lokhi haina fongdokhi. अच्छा लगा तो ठीक है लेकिन थोड़ा दिक्कत आता है परमिट की वजह से परमिट लेने में डायरेक्ट गाड़ी से हम नहीं जा सकते छोटा बकरा जाना था हम लोगों को तो यह ड्राइवर ने उतर दिया परमिट लेने के लिए घंटा चाहिए तो उतर दिया हम लोग जब गया था तब गाड़ी नहीं मिला तो रिजर्व करना पड़ा ऑटो 200 के जगह 600 रुपये हम लोगों को लगा थोड़ा दिक्कत होता है. Sekmai Zindagi Khodak Ichin Faubagi Lambi Sembagi Matangda Lambi Asida Passenger Puriba Gari Association Singna KH Ratan Kumar gi Ming Yoksilak Pasi Yamna Laibak Thibani Mahaka Karigumba Mari Amata Laina de Haina Mayang Imphal Kendra gi ex MLA Amadi former Minister KH Ratan Kumar na ngasi Congress Bhavan da Pangthokpa Paugi Mifam Amada Phongdokhrei KH Ratan Kumar na makha taraduna haukiba January 10 da Fawak Chauda Sekmai Chindagi Khodak Ichin Faubagi Manungda Passenger Puba Gari Singi Association na Paugi Mifam Ama Pangthoktuna Lambi Asi Sembada Mahaki Ming Palaktuna Yausilak Pasi Yamna Laibak Thibani Mamangda Mahakna Minister Oiringai Matamda Hariba Lambi Asi CRF ki makhada Semnaba Hotnaduna Lakhibani Amaromda Semnaba Sanction Su Tauramlabani Tender gi process si loshindana lehobani lambi asi sembagi matangda mahaka karigumba mari amata leinade amaromda paugi mifam aduda sarukya khiba MD Akil Ahmad na lambi asi sembagi matangda mahaki ming palak pasigi asengba maram athubada miyamda sengdorakadabani natrabadi logi oiba mateng lauragani haki Minister amana piba ngamba nate aduga ex minister amana piba ngamba nate even chief minister na thaba ma piba ngamde haitare department gi magi certain procedure lai madugi matungi na koina piga do ni aduna hairi ba thabaga si aigi matamda piram banate 2017 October da aduma ina thokiba kaino amani MD aki amata haijaningi si masi numit humni gi matamda mana masi gi matang sida sengdok ka do ni asum badu karino haibadu karigum badu sengdok ta ba targadi Mahaki Matakta Ain Gioiba Madugi Aigi Lokat Pam Tokpa Akoi Tabak Lokat Kani Habazuma Tamzari BJP Gumba Miyam ki Kolaubu Namthaba Party ki Luchingba Singda Fagadaba Sedition Charge Adu Democratic Oiba Mawongda Khongjang Sangsiliba Miyamda Oina Onsinduna Palare Haina CPI Manipur State Council na Lenga Pumara Sirakli
Numit kun humdoi chumna police amadi judicial custody singda fazinduna thamluraba matung ngasi thadokraba CPI Manipur State Council gi State Secretary L Sotin Kumar bu BT Rota leiba party asi office da opagi thoramda Sotin Kumar na wafam asi phongdokhibani party gi luchingba amadi thomi kayana saruk yaduna pangthokiba thoram aduda State Secretary L Sotin Kumar na makhata na hai lamda masigi yalhomi sing kanjanaba communal non-democratic anti-secularism amadi unconstitutional oiba CAA asi chana hanba yaroi haina miyamna democratic oiba khongjang kaya changsin kiba matamda lengak na ngami haibagi matagum namthanaba honakhi masiga mari lainana hokhiba lisini 18 gi December 18 da CPI na atopa left party singa khusamnaduna leibak pumbada general strike kauki general strike manungda santi oina wakat mifam khara famba natana yaikhai thingaibagi thabak chathakhiba leite adum oina mag lengang asina ngami haiba matagum khongjang changsinbada yawba luchingba singbu maral kaya sizinduna fajanki adubu tungda achumbabu matam kuina namthaduna thamba yadabana ngasidi mai pakpagi mai mikup adu lakle makhata na CPI Manipur State Council na wakhal manaba party sing amadi miyamga loinana yelhomi singi tungi leibakta achoba singnaba ama oiriba CAA gi mayokta democratic oiba makhal makha kaya ki khongjang sing changsin khigani एखोई पार्टी से भारत की निंगतम लड़ाईदा इरेबा की दमक इजाती की दमक सूरीब की दमक नोमी मियाम की दमक अहन बलितना अरे पलितना अपन भारत अमगी दमक मखन कया की स्ट्रगल कया तौरग लाकपा अदुगुंबा पार्टी मने सिटीजनशिप अमेंडमेंट बिल की मायोक लेक कांगबो अदु तौगनी अदा तौगनी सिल सिंब कया सिंग सिनबसे याम हंगोय अफम अमनी मरबदन इलुशन जरपदा एखोगी लेब की दोल सिंगना ngasi सिटीजनशिप अमेंडमेंट बिल से मसी हंदोक्त्रि फावबदा एखोई अरे पलेतना अहन बलेतना मखन कया की स्ट्रगल कया तौगनी International Committee on Puya Maithaba Ikop Nasinduna Mayang Imphal da leiba Khuman Mahikol da Nifuni Thoirak Shuba Amamba Numit Palan Thoram Pangthokrai Thoram Asiga Mari Lainana Salai Taret ki Firal Tangkhai Chingthabaga Loinana Mahiroi Singna Amoba Best Setuna Awaba Phongdokrai Makhata na Imphal East amadi Imphal West na Konba Mafam da leiba Mahiloi Sang Kuntaret ki Mahiroi Singda Amoba Best Sethanduna Thoram Asi Hogdokrai Hairi Thoram asida Chief Guest ki warol piraduna GP Women's College ki Assistant Professor oiriba Dr. Waikhom Romesh na hai lamdam asigi ipa ipu gi haktaktagi leiramlaba irol mayekpu mai thadokhribagi thawung adudi lamdam asida hingliba miyam gi hakchang gi saru thudekpaga chap manai mayek kannabani haiduna organization kayana laurabasu ngasigi lengak na tumina leithoklabadi lon mayek chawkhatpagi mahut mutkhiba soide loinana matam sangna palan tawduna lakliba amamba numit asibu lengak na state holiday lauthokpa tangai fade haki Manipur official language is 1979 haidamne Manipur official language is 1979 kari hai set number 1 set number 2 asigi close f ta Manipuri language means Meitei written in Bengali script spoken by the majority of Manipur population. Hai pa ek asi sebut kabalina angan sing asne BA pass aur agam te net pass aur asne ba hoji moine civil service ki kata thake hai mutanda dhar lagana ekwan officer loina bidai mena CM ki hai mutanda hai ek se masi lei basida masi ni bidai ne se chadar su hawai yaw da Ngarang dagi hongna chathaba hokhiba one-day state-level consultation to understanding mental health needs of children and adolescents, especially children with disabilities haiba hiramda state-level consultation program ama lamyan basanglenda chatharakpa adugi manung channa ngasi nini chanba numitta RIMS ki Department of Psychiatry Professor amadi Head Dr. R.K. Lenin na Child Psychiatry amadi Mental Disorder among Children haiba hiramda wangang krai very close knit. Whether and the family doesn't only means your own blood relations with whom you live and sleep. It also means your next door neighbor. It also means your own whole people. They come together as a community because it is very, very closely and associated with each other. There are more children, obviously, and the children amongst the peer, if we see, they behave much more better
if they are within the same age group and they are able to relate to themselves, to each other much better than with an adult. Whereas and another important thing is more close to nature. Angang semba haibasi lairik haihena ba honaba khakna yade laisusu khangadabani haina Cafe PD Minister Karam Shyamna Imphal West ki manungda leiba Wakching Khulen da leiba Kids Brain Web School ki Second Foundation Day cum Meritorious Award Function Nauroibam Ahanbi Memorial Education Trust Management Committee na sinduna school aduda ngasi pangthokpa thoramda athoiba mithunglen oina saruk yaduna fongdokhibani. Masida lenga ki natraga Lanai School gi wafam nate Kids Brain Web School sida tamliba mahiroi sing thaksi khasi leibagi mamitai afaba school oirakpo oishanu haiki mak namakha takhibada lairik tamlingai matam sida thaksi khasi amadi matam ngak na chatpa tamgadabani natrabadi lairik hairaga doctor engineer oiraba matung mama mappa pija ningdaba kaya suthokli asigumbasi lairik tamlingai laishu tambi hogadabani tungda kari tawsige kari oigani haiba kaya khanghaudabadagini athoiba mithunglen oina saruk yakiba kumbi SC MLA S Birana mahiroi oiringaida oza guru da hangba yaba hanghoba tamhobana angang singi tungi punsida afaba oigadoribani haike thoram aduda wangoi SC MLA O Lukhoi Singna athoiba mithunglen singi oiba mithunglen sin oina saruk yaki Thoramgi saruk ama oina school asigi mahiroi singi marakta thoidokpa mithoi mihelaba singda trophy amadi certificate sing mana sing pikhe mahiroi singna su nat ki oiba jagoi isai kya su uthi Wajasina laik tambiba matamda mahaki masa masu mahana tambidoriba lairik singa sige moi singa sige isa isuni moi haitaba hayandaba yaroi haiba mane fighting hena lusa lai sina oja singa adira ne aina hanjari se maramdi tambidoriba da ojana tambidoribni tabana satra tadoribni papa mama na yumda sa sing du loine gadoribani magoi ki target moina pamjaba do yo oshano masibo tambiriba gai tawiriba oja singso soida ngamdaba oibiro mana magi punsida ayeng tunggi firep ama laujaba ngamnanaba madugi wakallo nama lep nanabagi tanjado mana tawriba thawak sindudagi lesson namoina sum tammaga adi chalhangadabne ko ko lakthokna karpa kholakpa sam kari makara tambi bagi mami tai aduma ayam appreciate tawi aduna school anobuling gatpa isti kharawagani oja suwagani organizing committee suwagani adugo afaba school ama ohenge haiba kandadi sarkar ke school yiwa laite private school yiwa laite school se locality da laire noina thokwa tauro Ministry of Youth Affairs and Sports ki senthang makhada District Administration Thobal amade Nehru Yuva Kendra NYK Thobal anina kusamnana sinduna National Youth Week ke manung chana ngasi District Youth Convention ama DC Thobal gi complex laiba counting hall da pangthokrai thoram adugi athoiba mithunglen oina saruk yakiba DC Thobal N Bandana na hai Swami Vivekananda na pamjaramba amadi ningjaramba wakhalon sing adu ngasi gi naharo singna ningsing bagal loinana aikhoina khunai asida kari toba yabage haibadu thabakta onthoktuna chawkhatpa tangdu leitaba lamdam ama oina ba wakhalonda National Youth Week asi pangthokpani democracy chatpa leba ama oina aikhoigi hak sing tanbada kari shukaide adubu naharo singna achum aran khangdana atopa miyoi singna insilaga anti government oiba thabak singdi tauroidabani haiki thoramadagi saruk ama oina youth club singda sports material singsu yenthoki akoina tawriba thok mayam activities mayam singse mase akoi naha singse mayamna ahal khara sizinala akoi sanabiba school piba norba angang singse release anba anti government oibagi thabakta adu angang singse pha pulaga moina pha ba habdi Mamang chahi ki December 18 dagi hauna numit 15 gi nat sankritan gi workshop ngarang Assam gi Lakhimpur district ki Konjeng Laikai Hazari Mandopta loishin krai hariba workshop asi Jawaharlal Nehru Manipur Dance Academy Imphal gi senthang makhada Sri Vagya Chandra
Manipuri Dance Academy Lakhimpur Assam na sinbani. Citizenship Amendment Act ki mayokta Assam pumbada akanba khongjang sangsilingai cheragasida Assam ki BJP government na New Delhi da leriba Assam House paumi sing changbada athingba thamkhrai. Media report singi matung ina ngarang New Delhi da leriba Assam House Assam da base over Media House ki paumi sing na mafam aduda paugi mifam amada saruk yaba lakpada security sing na athingba du pirakhibani hairi. Hauzi amu sana bagi pau pembigani. Ngasi Kumalampak Men's Stadium da sanakhiba I-League da Neroka gi ahum shuba home match da Neroka na Real Kashmir bu Panjil ama sinoda maithiba piduna mai pakre. All Jiribam Sports Association AJSA na sinduna Jiribam Higher Secondary School gi playground da thasigi tang ahumdagi team tara taruk na saruk yaduna chatharakhiba ahanba Moirangthem Jodish Chandra Memorial Invitation Football Tournament lisini taramapan kungi ngasi sanakhiba aroiba pre-quarter final match da BBU Barak Circle na Ichil Club Dibongbu Panjil ani amada maithiba pikre. Tournament asigi hayengi quarter final league ki ahanba match da Singerbon FA amadi JBFC Jingal na sanaragani. Guwahati da chathariba ahumlak shuba Khelo India Youth Games ki ngasi mangani chanba numita Manipur na hauzik fawbada gold mapan silver taret amadi bronze taret lauduna apunba medal kul humdoi fangduna medal taligi mapan shuba rank da leiba ngamkhrai. Games asida Maharashtra na gold kunmari silver kunmapan amadi bronze nifu taret punna medal chama fangduna medal taligi khwaidiki makokta lairi. Loisilakpada maroy bapa amuka na pizari. Mathoirak shuba driver zegi palan thoram park sana pangthok nakrai. Driver fuba ASI ama thabaktagi suspend tawkrai. Numit nini chumna chathagadaba taratarulak shuba state level Kachai Champra Kumhai Ukrulgi Kachai lower ground da hokrai. Amadi NIA akhanaba team amana ngasi Eastern Motor amadi Eastern Hero gi showroom yauna proprietor singi yumda thiba humbagi thabak chathakrai. Ngasigi oinadi TOMTV na pizaba Manipuri Paul loizare miyang tabiriba singbo amuka na khurumjari.